Loyalam E-PAO tabi bakudimappu hitram susmitana namidangi officeri ahamda pantabi headline. Tampakta ising ichau tholiba asi natural disaster oiramdre thobaldamgi gate mari amuktada hangdopodagi oiramle haina kemega chandana phondokhrei. Maitelonda pakhum piruba tangkhul ama kuki khulai paibasingna tamthina furakhiba adu pong 102 gi manungda mari lenabasingna sengdoraknaba matam thakrei. Macha Shakna Yokchaba Mioi Amana Mahakpu Naokonbiriba mama Shaklabi nupi ama Thangna Thinduna amadi yangi Hatkhre. Pausandona Pichari. Tampakta ising ichok thokliba ase natural disaster oiramdre Thobaldamgi gate mari amuktada hangdopodagi oiramle haina kemega chandrana phondokhrei. Manipur Pradesh Congress Committee MPCC ki President MLA Kaisam Mega Chudara Luchingba Team Amana Manipur Langa ki Water Resources Department ki Officers Single Loinana Thobaldam gi Fibam Ngatsi Yengsing Khrei Yengsing Kongchat Aduda Manipur gi Tampakta Ising Ichau Tholiba Asti Natural Disaster Oiramdre Water Resources Department Jackson Ba Watpa gi Mami Chau Natare Haina Ke Mega Chudara Phondokhrei Ngasigi Yengsing Kongchat Aduda MPCC ki team na Thobaldam gi Fibam Kupna Yengsing ki Oiriba Fibam Masiki Matangda Kemega Chundana Makhatana Pamishing Phondokibada September Marida Damgi Get Marimak Amuktada Hangdopadagi Imphal East West Amadi Thobal District Leriba Yumkai Lambi Sorok Yauna Mapam Ayamba Ising Tumjin Kibani Loinana Imphal Turelda Tasilaba Matung Wangoi Wabagai Yauna Imphal West ki Mapam Kaya Ising Ichau Mayona Kibani Hari Mahakna Makhatana Pamishing the Hai Isingi Imai Hengalakpana Ising Tadorakpa Oirabestu Mangjona Department gi Maketegi downstream the Ising Thumdana Bat Thorang Lokalamdre Natural Disaster ki Thodok Ama Thokpa Yai Habiki Pibam Lairagadi Water Resources ki Commissioner Yauna Governor ki level da wa Khanaduna Firep Lokpam Thokpani Adobo Downgi Get Marimak Amuktangda Hangdoliba Asi Department Asigi Executive Engineer ki level da Khanaragat Lobo Warep Oiramle Asigumba Damgi Ising Thadokpa Asi Central Water Commission ki guideline matung ina Thadokadabani Loinana District Administration ka Toina Pau Phaunagadabani Haina Mahakna Makhataki Ahumnak Suba Oina Amang Ata Tholiba Lofam Sing Yum Amadi Atai Amang Ata Khudimaki Compensation Matik Chana Pigidabani Haina Mahakna Makhatana Phongdoki Maitelonda pakhum piruba tangkhul ama kuki khulai paibasingna tamthina phurakhiba adu pung 102 gi manungda mari lenabasingna sengdoraknaba matam thakrei Kuki marolda hanglakpa wahangi pakhum maitelonda piruba tangkhul ama kuki khulai paibasingna tamthina phurakhibabu Makhan Kangla Tombi Naga Forum amasung Tangkhul Welfare Association Kangla Tombi ki maiketegi akamamongda yaningda phongdoktuna pung 102 gi manungda mari lenabasingna sengdoraknaba matam thakrei Thodogasi Tha Asigi Hauki Batara Taret ki Numidang Pung Tare Community Nifu Mangarom Taba Matamda Morbung the Leba Presidency College Gate Manakta Thokibani Kamjong District ki Chingso Khundagi Hauzikna Kangla Tombi the Leba Kingston Kasung Koba Auto Driver Asina Numit Aduda Liang Mai Nupi Ani Puduna Morbung Kaithelda Insang Napi Lowachaki Maduda Kuki Khulai Paiba Amana Changsilaglaga Kuki Marolda Wahang Hanglaki Adubu Kuki Marol Khangdabana Kangshung na Maitelonda Khumki Madudagi Kuki Khulai Paiba Aduna Kangshung Tamthina Furakpaga Lonana Kihan Khangalaki Bani Hari Kuki Khulai Paiba Mioi Aduna Mahak Masamak Shuda Leba KNA gi member ni Hainasu Masaktaki Hari Amaromda Thodok Adubu Makhan Kangla Tombi Naga Forum Amasung Tangko Welfare Association Kangla Tombi gi Maiketegi Akan Mamongda Yaningda Phongdokrei Makhan Kangla Tombi Naga Forum gi President Juris Avinmai Amasung Tangko Welfare Association gi Secretary Fangreshang Ningshan Puna Kuyek Biduna Thador Kiba Chirolamana Hai Kuki Khulai Paiba Mioi na Chathar Kiba Thawong Adu Tangkhul Naga Maru Aina Makhan Kangla Tombi area da Leriba Naga community da Atamna Singna Duna Sauhan Bani Asigumba Micham the Kut Thaba Habisi Yasinaba Yaroidaba Wamani Maram Aduna Thodok Adu the Chenaba Mioi Faduna Logi Matung ina Tabak Lokakadabani Chenaba Mioi Amasong Mari Lenaba Lopna Thodok Asigi Matangda Pung Humdrani Togi Manungda Aiba Oina Piduna Sengdokadabani Karigumba Sengdoktaba Toklabadi Democratic Oba Kungjang Sing Sangsilagani Hari Macha Shakna Yokchaba Mioi Amana Mahakpu Naokonbiriba mama Shaklabi nupi ama Thangna Thinduna amadi yanduna Hatkhre Masagi Chahi Yang Khairom Surabi nupi Amabu Macha Shakna Yokchaba Mioi Amana Thangna Yanba amadi Thinbagi Thodokta nupi adu Laikanaba ngamdana Laikhidre
Thaudok aduda chenariba mioi adu police na fagale hari hairiba thaudok asi ngarang numidang pung 3:45 rom taba matamda Imphal East District ki Porompat Police Station ki manung channa Khurai Thodam Laikai da thokibani Laikhidrabi nupi adugi maming N Sila kawi masagi chahi 50 rom sure Mahak Laikai miyamna tenden haina su khangnai hari Mahakpu Thangna yaduna amadi Thinduna Hatliba Mioi aduna ayam boni chahi kunipan apokpa ayam bobo kawi Laikhidrabi N Silana ayam boni bu Macha Shakna Yokpagalunena punalamina hari Pausina hai N Silagi masada ka hena sokpana maram oiraga thaudok thokpam adumaktada Laikhidre Thaudok thokpam da police amadi forensic expert ki kangbu laktuna yangsin khibaga lunena asi bahak chang police na lakhokrai Thaudok adu thokraba matung chenari ba ayam boni police na fagakre hari Thaudok adu lamgi wahaudagi thokpa oiramba yai hena thajanari adum oinamak chap chaba paudi phangwangamdri Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Draka konana nupi ama marisuba IRB personnel ama security force na fagakre Mayai kaba nisagi mayokta security force na changsilakpa drive ki saruk ama oina ngarang Manipur police ke kambuna nupi ama Bisnupur district ki manung chanba fagakchau ikhaidigi heroin gram Chamaga Yankai Humdoga Konan Fare Hadi. Faraba Nupi Aduna Tera Kongsangbi ZP Ward number 1 Dagi Farida Begum Zahi Kuntrata Rukawi. Mangondagi Tongan Tonganba Sapon Keptara the Haptuna Purakpa number 4 Sing Amadi mobile phone Amafagat Ki Hadi. Amaromda Ngasi Ayuk Thobal District Police Amadi Tarataruk Shuba BSF Ki Kangbunasu Mari Suba ARBG. Personnel oiba mioi amasu masagi mayumdagi number 4 yauna nisagi potlam sing amadi nongmaiga konana fare hari farba mioi adugi maming MD Sarif Khan Elias Savir Khan chahi nifunithoi apokpa MD Asrat Ali Kawi sangayum pham Cherapur mayelekai degini hari mangondagi number 4 gram humdra nipan yauna nisagi potlam sing DBBL gun ama yauna potlam kharasu fagale hari September kunmathoi merger agreement ki mayokta pung kunmari Manipur ban thamle haina NRFM na phangdurakli India gi namja namthak divided rule khangbada Manipur miyang kham thengna ware tamthiraba India gi khutta Manipur na takhiba numittu gi India gi khongpham handokada bani haina lakliba September kunmathoi English ngani kunmanga numit asi pung kunmari chupna Manipur ban tawgani haina lamdam asigi lalholo National Revolutionary Front Manipur NRFM na lauthoklei Ban asida mai ising amadi analayeng amadi media natana chingburoi tamburoi irecha pumana varat loyalam lengaki mayokta khongpham handana lepa isagi ithongni khanduna ban asigi wahan thokpisi haina aina thingkraba lalhalop asigi information and publicity secretary central headquarter gi thopuriba sanajabo mitina khudek piduna press thadurak pa cherolasina hari Geraldine Hai Manipur gi China Chaitheng Pumbagi Horapham Manipur merger agreement Kunmathoi September English amaga chamapan nifumapani Akoina masi khangnabasu wathok ase loishinba ngamdana Indiana lokaya hangdona Manipur phuruki kanglup simbu matam matamda khulai oina sizinaduna otneibe maikeda puri habisi akoi puna khanglabasu khunai chai ayambana isa mantikna dana khangna natraga khangdana yanthokuna mikha ponbabu penthoklaga minai nei theng oina hingnari masigi mahai oina khunai asigi tongi lambidi iraknari haiki Myanmar border dagi lupa crore mapan henbagi brown sugar sing fagat khrei lupa crore mapan henbagi mamal oigedaba opium amade brown sugar kg chamaga mangaga gram kunmanga su security force ki kamuna fagale hadi Pawasina Hai Assam Rifles amade Narcotic Control Bureau NCB gi apunba team amana ngarang Indo-Myanmar border oriba Chandel district ki manung chanba P Jangnom village chathaki ba search operation da hariba nisagi polam sing adu fagat pangam khibani fagla badar drug sing adu Myanmar gi state asinda pushinna ba drug lalon ba singna khonarambani hari Combined force na tongan mamapham singdagi lalhoba taruk amade khulai kayaga loinana fagat khrei Ngarang Manipur Police amadi Security Force ke apunba kangmuna tongan mamapam singda chathakiba search operation da lalhoba taruk amadi khulai kaya fagale hari
Police ki pauna hai ngarang ahanba oina Imphal West District ki Andro Parking ki KCP PWZ gi lanmi ama fagat ki. Faraba lanmi adugi maming Taurem Tomchou Maitei Allies Pena chahi nifu manga kawi. Imphal East District ki Sagolmang Police Station na konba pukhaw laifam dagini. Makhatana Lamsang Police Station ki tongan tongan mafam singda chatakiba operation dasu lalolop adugi lanmi ahum masa masa gi mayum dagi fagat ki baga lonana khulai kaya su fagat ki hari. Operation aduda Kautruk Chingleka digi Laisang Tem Tondonsna chahi kuntra humdoi. Allies John Kautruk Awang Leka digi Laisang Tem Anand Singh kuntra mari amadi Loitang Chapro Loitang Kunok dagi Haikham Hemchandra Singh chahi nifu mathoi. Allies Boynau fagat ki baga lonana makhoi dagi SLR rifle ani modified .303 rifle ama Insas rifle ama Insars LMZ gi magazine ama Insas rifle magazine ahum 7.62 SLR rifle magazine mari 303 rifle magazine ama maru kuntarin SLR ammunition kulhumdoi AK ammunition taramari Insas ammunition kuntramanga mobile phone ahum Aadhaar card ahum fagat ki hari makhatana chatharakpa search operation dasu laholop Sore pagi lanmi amasu masagi mayumdagi fagat ki hari. Farba Mioi aduna Thobal district ki Samaramaya lekadagi Khoinaizam Bhumeshwar Singh chahi kunmari kawi. Mongondagi su 9mm life round ama .32 life round ani dummy gun ama pistol holder ama mobile phone ama Aadhaar card ama fagat ki hari. Matam ikan kanadana lalhulu pripak progi lanmi amasu masagi mayumdagi fagat ki. Farba Mioi aduna icham khunau awang lekai digi tongbram ticket maitei chahi nifu kawi mangondagi mobile phone ama sim card amasu fagale hari. Lam leiba yuan bagi anoba SOP ama lengak na thokrai. State asida lam leiba yuan bagi anoba standard operating procedure SOP ama government na thokrai. Thorang asi hana leramba chatna kanglon aduga lonena lam leiba amadi yuan bagi thabak transparency naina thabak tawnaba lengana paikhalapa khongthang amani kanagumba singna lam leiba yuan ba tawda hariba chatna kanglon asi mapung fana ingadabani haina state government ki land resources department ki secretary ki cherolama khangalali cherolasi gi matung inna chatna kanglon asi da haribadi kanagumba singna lam leige haribadi mari leinaba DC da masagi saktak che income certificate Permanent Residences Certificate amadi lam aduga mari leinaba che sangsing yauna lam legadoriba amadi yongadoriba gi pan card Aadhaar card passport photo pisingadabani income police verification tawgadabani amaromda indigenous person amana non indigenous mioi amada lam transfer tawba matamda karigumba yana cherol amatada register tawroi karigumba tawba tarabasu akhanaba thorang amagi makhada tawba yagani lonana hariba mioi adu manipurda leiba mioi ama oigadabani hari Security Force na Manipur gi chingi tongan mafam da chathakiba search operation da khulai kaya marum fagat bangomkhrai ngarang Manipur gi chingi tongan mafam singda chathakiba search operation da Security Force ki kamuna khulai kaya fagat bangomle hari Police ki E-PAO asina Hai Kangpokpi district ki Monbung range da chathakiba operation da single barrel gun mari fagat ki hari Makhatana district adumake New Kaithal Manbi police station na konba Gamdai amadi S Mongai village ta chathakiba operation da Vol action rifle ahum 9mm pistol ahum empty magazine ahum 12 bore live cartridge mari wireless handheld set ama charger ani bulletproof plate ani fangat ki hari Makhatana New Kaithal Manbi police station gi makhada Aigezang da chathakiba operation da ball action rifle mari 9mm pistol ani magazine ani 12 bore cartridge manga fagat ki hari Cheragasida Manipur police ki cherol amana haribadi haukiba numit kharani gi mamangda Chuchampur Tamenglong amadi Chandel district ki tongan mafam singda security force na chathakiba operation da M16 rifle ama LA1 rifle ama Insas rifle ama NK rifle ama 303 rifle ama carbine ani SBBL contrata rate double barrel ama pistol taramathoi lathot ahum pompik kunipan granite kunithoi lathot bom manga tongan ba nongmai maru kuntramapan radio set kulhumdoi charger ani BB plate ani su fagat ki hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Arubada maruiba pau amukhan epizari Tampakta ising ichaw thokliba asi natural disaster oiramre Thobal dam gi gate mari amukta da hangdokpadagi oiramle haina kemega chandana phongdokrai
ꯃꯩꯇꯩꯂꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕ ꯇꯥꯡꯈꯨꯜ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯑꯗꯨ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯡꯗꯣꯔꯛꯅꯕ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ Macha Shakna Yokchaba Mioi Amana Mahakpu Naokonbiriba Mama Shaklabi nupi ama Thangna Thinduna amadi Thinduna Hatkhre. Matang asida Loyalam E-PAO na namitangi pao bibil lezari tabiri bakudi mapu amuka hina kurumjari.